Ngasigi video sinaigi satrasingidamaktaniko. Ihan hanbada oja question ma hangjage. Nang nasase nanggi oina amasung nanggi ima babagi oina nangse afaba angang na hena khanjabraba. Nangse nanggi best version hena khanjabraba. Akoi loinamak afaba angang oiningi ko. Kanagumba amta namase phattabanine magi matau tamganu haibadi pamdeba natra adugi motta magi matau tamjo mase fai haina bado pame ba maramde khoi loinamak fajaba afaba loimak pamnayeba ko. Ada hangjaningi se nangse nangi best version je kamaina oigadage sineba ko. Adugi matangda ngasi topic khara points khara naina hapcharakeba ko. Adu taragadi akoina ne ko sum toina tawba thabakse toina tawba thabakse habit oigaleba natra nangna yamna nakhutna sa to haiganba mi oradi nangna mi pulaga wangang banolak matamda su nakhutna sa se tokta haigaleba natra akoina darkar tarise lemba fajaba duneba masak fajaba firol fajaba setpado khaknateba ko lemba fajaba sineba ko stage da koina ngasai aina hoja haib sum tawba je habit oi haibase ko akoin aina sida haijaningi se noi matamgi matungina punsigi oiba interview myam ama chalakadori sigumba interview chakadaba mafam matam se sida akoina akoigi best version je pidori ne uttori neba aduga nang thabak tu khandoi neba aduda natana nang na sana hingba matamda nang se responsible person amoina hingakpa matamda yamna lemba mi mo oige haitaragadi nangna chatpa mawongdagi hauraga nangna ngangba nangna nokpa mawong pumnamakse nang hojikta yauna semawdaba yadeba maramdi nangna tawribase nangna hojik tawriba thabakse sum toina tawragadi nang habit oiraga nang mathanda uthoksarakaniba adu taragadi hojikta yauna aina khangjahaningi je manipurda lariba khoigi inkhalaiba angang loinamakse ko chahi loinamak angangse khoina sitabirakanda nangi nasagi aphaba mi oina hingnaba punchisu hingnaba phajaba ngata tawragi hingseba ko fattaba tamaga nattaba natra adudi akoina khetnaba uiba akoigi world leaders myam sidesida Obama boiro mayam ama legre ko moina chatpagi mawongdagi hauraga moina nokpagi mawongdagi hauraga yamna lemi ko chummi ko yingse ba koina newspaper doigira natraga koina pau taba doigira moigi mawong matawse to kemadik fajai lemi mayam ga khetnai ko koina chatpadagi hauraga khetnai haijai ko akoina haina basu leibane angang di ningthadagi khangi haina aduna angang oringai dagi hojik semause ba sin aina haijaningi se aduna ahanba point nangna tawgadaba thabak khudingmakse fajaba afaba loinak tawbako fattaba thabak asidi sutaw tawbidaba sidesida akoina hiram gudimta yengba yare ko aduga mathangda ko akoina wangang matamsida nangi nachindagi mi amatagi fattaba wahai ngangbidaba ko mina harakpa tasinbadi yai adubu nangi nachindagi mi amatagi fattaba wa haidaba hoi migi apabadi haibi ai kosmadi am paye madi lai am pai ma khotna ba am kalle sumaina haibadi ai adugubadi haigadamne ko matawsu tamjagadamne sima laira ani shubada nangna yengiba nangi phone oigera nangi che chang khoi laik oigera afaba khak yengba ko aduga afaba mi singi marakta laiba yariba makhai ahan lamangi marakta laiba su fai ko sumaina khare leiradana adu mithangda aina hangjaningi je ko akoi tamna haijarke mathang video da mathang haijarke aina haijaningi je khoi na ngasai dagi tamna personality development to bas deida kwai dagi marui base ko laik haiba sineba laik haiba haraga koina chimpha puraga answer du pulap biraga ma yam phangbodu natte ba ko laik haiba matamda laisu khangba ma ju hainai dana mayam lai haina leredana to shi laisu je khange hai targa di nangi thagolon bebar nangi lamcha chajat nangna chariba chakchayo thak punamak setleba dress nungchi deida phajaba lemjaba thigadoba ko stage da mi noknaroidaba ego wangoidaba ai mangairamni haina chatloidaba yamna simple oiba punchida hingadaba lairaba aise aigi dress to nuna nana setlaga lore maru oridi nangi confidence nangi personality duneba ko nangi wahai dagi tholaiba nangi khonda se maru ni ko nangi wahai sida fajaba duneba maru orije ko adu duneba nangse magun leiba mi na lebak torise atargadi ai phone atangba paidrasu yaiba aduna ima baba da phone atangba leibiu demand tawdrasu yaiba so off ki damakta nateba si materialistic world de hingma ko yaiba haibagi athadi aigi phone fajaba lei aigi dress fajaba ai branded oiba setli ai gari phajaba si ai asmaina makeup tawi ai sam angang asangba blue machu sangi sigumba sida hingba nataba aduki mahutta aina mi kayam yamna harau hangrage aina aboki damak ahawba chalo laga kyam pithakrage aina aboki damak aboki minok to aina maram orga haibadi aina maram orga mi kya gi maithongda minok purak pangamgrage
ꯅꯪꯅ ꯃꯇꯦꯡ ꯄꯥꯡꯉꯒ ꯃꯤ ꯀꯌꯥ ꯍꯔꯥꯎꯍꯟꯕ ꯉꯝꯍꯟꯈ꯭ꯔꯒꯦ ꯄꯨꯛꯅꯤꯡ ꯄꯦꯟꯅ ꯀꯞꯍꯟꯕ ꯍꯥꯏꯕꯗꯤ ꯀꯞꯄꯗꯨꯗ ꯄꯦꯟꯕꯒꯤꯅꯤꯀꯣ ꯉꯝꯈ꯭ꯔꯒꯦ ꯍꯥꯏꯕꯒꯤ ꯁꯤꯒꯨꯝꯕ ꯚꯦꯜꯌꯨꯁꯤꯅ ꯐꯥꯖꯤꯜꯂꯒ ꯍꯤꯡꯉꯒꯗꯤ ꯅꯪꯒꯤ ꯄꯨꯟꯁꯤꯗꯣ ꯀꯌꯥꯝ ꯐꯖꯕ ꯄꯨꯟꯁꯤ ꯑꯣꯏꯒꯗꯣꯏꯅꯣꯕ ꯆꯨꯝꯃꯤꯀꯣ ꯃꯌꯥꯝꯅ ꯃꯣꯇꯤꯚꯦꯁꯟ ꯄꯤꯅꯩ ꯍꯥꯏꯗꯅ ꯑꯩꯁꯨ ꯁꯤꯗ ꯍꯥꯞꯀꯠꯆꯕꯒꯤ ꯋꯥꯗ ꯅꯠꯇꯦ ꯑꯩꯅ ꯊꯥꯖꯖꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯑꯉꯥꯡꯁꯤꯡꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯩ ꯈꯪꯉꯦꯕ ꯌꯦꯡꯉꯨꯕꯗ ꯊꯧꯒꯠꯂꯣꯟ ꯕꯦꯕꯥꯔꯅ ꯃꯔꯣꯡ ꯑꯃ ꯐꯖꯔꯤꯕ ꯍꯣꯠꯅꯕꯅ ꯃꯔꯣꯡ ꯀꯜꯂꯤꯕ ꯂꯧꯎ ꯁꯤꯡꯎꯕꯐꯥꯎ ꯆꯠꯅ ꯁ꯭ꯀꯨꯜꯗꯒ ꯂꯥꯏ ꯑꯉꯥꯡ ꯑꯃꯀꯣ ꯑꯩꯒꯤ ꯁꯥꯇ꯭ꯔꯅꯦꯕꯀꯣ ꯅꯪꯅ ꯈꯨꯠꯁꯦ ꯀꯩꯅꯣ ꯔꯪ ꯇꯩꯔꯤꯁꯦ ꯀꯩꯒꯤꯅꯣ ꯅꯪ ꯏꯃꯨꯡ ꯃꯅꯨꯡꯗ ꯂꯨꯍꯣꯡꯕ ꯏꯃꯨꯡ ꯌꯥꯎꯕ꯭ꯔꯥ ꯍꯪꯉꯨꯏꯕꯀꯣ ꯃꯤꯁ ꯑꯩ ꯔꯪ ꯇꯩꯕ ꯆꯠꯂꯦ ꯍꯥꯏꯕ ꯑꯩꯁꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦꯕ ꯑꯗꯨ ꯑꯉꯥꯡꯗꯣ ꯃꯥꯅ ꯍꯥꯏꯕꯗꯣ ꯇꯥꯕ ꯃꯇꯝꯗꯀꯣ ꯑꯩꯅ ꯃꯉꯣꯟꯗ ꯅꯪ ꯑꯗꯨꯗꯤ ꯅꯪ ꯃꯥꯒꯤ ꯃꯔꯝꯗ ꯍꯪꯉꯦꯕꯀꯣ ꯑꯗꯣ ꯑꯩꯅ ꯍꯥꯏꯕꯗꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯣꯠꯅꯕ ꯀꯜꯂꯦ ꯂꯥꯏꯔꯤꯛꯁꯨ ꯇꯝꯕ ꯂꯥꯛꯏꯅꯦ ꯑꯝꯇ ꯌꯦꯡꯉꯣ ꯑꯩ ꯊꯃꯣꯏ ꯌꯧꯅ ꯍꯥꯏꯗꯤ ꯅꯨꯡꯁꯤꯕ ꯐꯥꯎꯈꯤꯕ ꯑꯗꯨꯒꯨꯝꯕ ꯑꯉꯥꯡ ꯃꯌꯥꯝꯗꯣꯀꯣ ꯁꯥꯏꯀꯜꯗꯒ ꯂꯥꯛꯄ ꯑꯉꯥꯡ ꯃꯌꯥꯝꯁꯦꯀꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯣꯏꯅ ꯍꯣꯠꯅꯖꯕꯁꯦ ꯎꯕꯗ ꯅꯨꯡꯁꯤꯕꯁꯤꯗꯤ ꯂꯣꯏꯔꯦ ꯑꯩ ꯀ꯭ꯂꯥꯁꯇ ꯌꯥꯎꯃꯤꯟꯅꯕ ꯑꯉꯥꯡꯁꯤꯡꯁꯦ ꯍꯥꯟꯅꯗꯤ ꯃꯣꯏꯒꯤ ꯄꯔꯁꯅꯦꯂꯤꯇꯤꯁꯦ ꯌꯥꯝꯅ ꯋꯥꯡꯉꯝꯗꯦꯕꯀꯣ ꯑꯗꯨꯕꯨ ꯑꯩꯅ ꯀ꯭ꯂꯥꯁꯇ ꯇꯥꯁꯛ ꯃꯆꯥ ꯄꯤꯌꯦꯕꯀꯣ ꯃꯣꯏꯒꯤ ꯍꯥꯏꯗꯤ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯅꯪꯁꯦ ꯋꯥ ꯉꯥꯡꯕ ꯉꯝꯃꯛꯅꯕ ꯊꯣꯛꯑꯒ ꯀꯩꯒꯨꯝꯕ ꯈꯔ ꯇꯧꯕ ꯉꯝꯅꯕ ꯍꯣꯠꯅꯕꯁꯦ ꯑꯩꯒꯤ ꯄꯥꯟꯗꯝꯅꯦꯕ ꯑꯩꯅ ꯁꯤꯒꯨꯝꯕꯁꯤꯡꯁꯦ ꯅꯣꯏꯗ ꯇꯧꯍꯟꯅꯤꯡꯉꯦꯕ ꯑꯗꯨꯅꯅꯦꯕ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯆꯥ ꯁꯦꯝꯖꯔꯛꯏꯁꯦꯀꯣ ꯏꯟꯕꯤꯗꯕ ꯍꯥꯏꯕꯗꯨꯗꯤ ꯅꯣꯏꯒꯤ ꯃꯈꯥ ꯄꯣꯜꯂꯦ ꯑꯗꯨꯕꯨ ꯑꯩꯅ ꯁꯨꯃꯥꯏꯅ ꯈꯔ ꯍꯥꯞꯄꯛꯆꯔꯛꯄ ꯃꯇꯝꯗ ꯅꯣꯏꯗ ꯇꯁꯦꯡꯅꯃꯛꯀꯤ ꯈꯔ ꯅꯣꯏꯁꯨ ꯇꯧꯒꯦꯅ ꯐꯥꯎꯕꯤꯔꯒꯗꯤ ꯑꯩꯒꯤꯗꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯐꯕꯅꯦꯅ ꯈꯟꯖꯩꯀꯣ ꯁꯨꯃꯥꯏꯅ ꯀ꯭ꯂꯥꯁꯇ ꯍꯧꯖꯤꯛꯇꯤꯀꯣ ꯃꯣꯏꯒꯤ ꯀ꯭ꯂꯥꯁꯁꯤꯅꯊꯥ ꯈꯔꯗ ꯉꯥꯏꯔꯤꯕꯀꯣ ꯍꯧꯖꯤꯛꯇꯤ ꯃꯣꯏ ꯃꯌꯥꯝꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯦꯛꯇꯤꯚ ꯑꯣꯏꯔꯦ ꯀ꯭ꯂꯥꯁꯇ ꯑꯟꯁꯔ ꯈꯨꯝꯕꯗꯒꯤ ꯍꯧꯔꯀꯥꯟꯗ ꯌꯥꯝ ꯊꯤꯅ ꯄꯔꯁꯅꯦꯂꯤꯇꯤꯗ ꯑꯍꯣꯡꯕ ꯂꯥꯛꯑꯦꯕꯒꯤ ꯁꯥꯇ꯭ꯔ ꯃꯌꯥꯝꯁꯦꯀꯣ ꯌꯥꯝ ꯅꯨꯡꯁꯤꯈ꯭ꯔꯖꯥꯠꯅꯤꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯅꯣꯏꯁꯨ ꯐꯍꯟꯅꯤꯡꯕꯩꯅꯤꯀꯣ ꯁꯨꯃꯥꯏꯅ ꯈꯔ ꯂꯩꯔꯦ ꯅꯣꯡꯃꯒꯤ ꯈꯔ ꯍꯥꯞꯀꯠꯆꯔꯛꯀꯦ ꯑꯗꯨꯅꯅꯦ ꯂꯥꯏꯔꯤꯛ ꯌꯥꯝ ꯄꯥꯕ ꯍꯥꯏꯗꯣ ꯂꯥꯏꯔꯤꯛ ꯌꯥꯝ ꯑꯩꯅ ꯈꯜꯂꯦꯕ ꯑꯉꯥꯡꯉꯩꯗ ꯂꯥꯏꯔꯤꯛ ꯌꯥꯝ ꯄꯥꯔꯒ ꯀꯔꯤ ꯀꯥꯟꯅꯗꯣꯏꯅꯣꯅ ꯈꯜꯂꯦꯕ ꯅꯠꯇ꯭ꯔꯥ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯂꯥꯏꯔꯤꯛ ꯌꯥꯝ ꯄꯥꯔꯤ ꯃꯇꯤꯛ ꯂꯥꯏꯔꯤꯛꯁꯦ ꯀꯅꯥꯅ ꯏꯔꯤꯅꯣ ꯌꯥꯝ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯔꯕ ꯋꯥꯈꯜ ꯌꯥꯝ ꯂꯩꯔꯕ ꯃꯤꯅ ꯏꯔꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯗꯤ ꯃꯣꯏꯒꯤ ꯋꯥꯈꯜꯗꯣ ꯂꯥꯏꯔꯤꯛꯇ ꯇꯥꯍꯜꯂꯝꯃꯤꯅꯦꯕ ꯃꯣꯏꯒꯤ ꯐꯖꯕ ꯋꯥꯈꯜꯗꯣ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯄꯥꯖꯔꯒ ꯐꯪꯖꯗꯣꯏꯅꯦꯕ ꯑꯗꯨꯅ ꯂꯥꯏꯔꯤꯛꯁꯤꯗꯩꯁꯤꯗ ꯅꯣꯏꯅ ꯕꯥꯏꯑꯣꯂꯣꯖꯤ ꯀꯦꯃꯤꯁꯇ꯭ꯔꯤ ꯐꯤꯖꯤꯛꯁꯇ ꯀꯔꯤꯅꯣ ꯏꯀ꯭ꯋꯦꯁꯟ ꯑꯗꯨꯗꯥ ꯇꯧꯔꯒ ꯀꯥꯟꯅꯗꯦꯅ ꯈꯟꯒꯅꯣꯕ ꯅꯣꯏ ꯑꯗꯨ ꯄꯥꯕꯗꯣ ꯅꯣꯏꯒꯤ ꯃꯀꯣꯛꯇꯅꯦ ꯇꯣꯉꯥꯟꯕ ꯈꯟꯊꯕ ꯍꯩꯕ ꯌꯨꯁ ꯇꯧꯕ ꯍꯩꯕ ꯇꯣꯉꯥꯟꯕ ꯑꯃ ꯍꯥꯞꯆꯤꯟꯗꯣꯏꯅꯦꯕ ꯑꯗꯨꯅ ꯅꯣꯏ ꯁꯤꯡꯕ ꯍꯦꯟꯒꯠꯇꯣꯏꯅꯦꯕ ꯗ ꯃꯣꯔ ꯌꯨ ꯔꯤꯗ ꯅꯪꯅ ꯄꯥꯔꯤ ꯃꯇꯤꯛ ꯅꯪꯒꯤ ꯅꯀꯣꯛꯁꯨ ꯐꯖꯕ ꯚꯦꯂ꯭ꯌꯨ ꯂꯩꯕ ꯑꯐꯕ ꯃꯤ ꯑꯃ ꯑꯣꯏꯈꯠꯂꯛꯄ ꯍꯦꯟꯒꯠꯂꯛꯀꯦꯗꯅꯦꯕ ꯊꯥꯖꯁꯤꯀꯣ ꯑꯗꯨꯗꯤ ꯁꯤꯒꯤ ꯃꯈꯥ ꯑꯩꯅ ꯍꯪꯖꯅꯤꯡꯉꯦꯕ ꯁꯤꯗ ꯑꯃꯨꯛ ꯂꯥꯛꯆꯔꯒꯦꯕꯀꯣ ꯅꯪ ꯉꯁꯤ ꯐꯥꯎꯕꯗ ꯅꯪꯒꯤ ꯏꯃꯥ ꯕꯕꯥꯗ ꯏꯃꯥ ꯕꯕꯥ ꯑꯩ ꯅꯈꯣꯏ ꯌꯥꯝꯅ ꯅꯨꯡꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯄ ꯌꯥꯎꯈ꯭ꯔꯕ꯭ꯔꯥ ꯑꯩꯁꯦ ꯑꯩꯅ ꯌꯥꯝ ꯇꯣꯏꯅ ꯇꯠꯇꯅ ꯑꯩꯒꯤ ꯁꯥꯇ꯭ꯔꯁꯤꯡꯗ ꯍꯪꯖꯩꯀꯣ ꯍꯧꯖꯤꯛ ꯃꯣꯏ ꯍꯥꯏꯈ꯭ꯔꯦꯕ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯤꯗ ꯏꯃꯥ ꯕꯕꯥꯗꯒꯤ ꯍꯦꯟꯕ ꯂꯩꯕ꯭ꯔꯥꯅꯦ ꯂꯩꯇꯦ ꯅꯠꯇ꯭ꯔꯥ ꯁꯨꯡꯂꯩ ꯂꯩꯇꯦꯀꯣ ꯃꯣꯏꯅ ꯀꯠꯊꯣꯛꯄꯤꯔꯤꯕ ꯁꯨꯃꯥꯏꯅ ꯀꯅꯥꯝꯇꯅ ꯀꯠꯊꯣꯛꯄꯤꯔꯣꯏꯀꯣ ꯑꯩꯈꯣꯏꯅ ꯍꯌꯦꯡ ꯆꯥꯎꯔꯀꯥꯟꯗ ꯃꯣꯏꯅ ꯇꯧꯕꯤꯃꯜꯁꯦ ꯅꯣꯏ ꯁꯨꯡ ꯀꯥꯎꯔꯣꯏꯗꯕꯅꯤꯀꯣ ꯑꯗꯨꯒꯤ ꯇꯣꯉꯥꯟꯅ ꯚꯤꯗꯤꯑꯣ ꯁꯦꯝꯃꯛꯀꯦ ꯑꯗꯨꯗꯤ ꯍꯪꯁꯦꯕꯀꯣ ꯍꯪꯁꯦ ꯅꯁꯥꯗ ꯑꯩ ꯍꯥꯏꯈ꯭ꯔꯕ ꯏꯃꯥ ꯕꯕꯥ ꯅꯪ ꯌꯥꯝ ꯅꯨꯡꯁꯤꯅ ꯍꯥꯏꯕꯤꯌꯣꯕ ꯏꯃꯥ ꯕꯕꯥ ꯅꯣꯡ ꯐꯥꯗꯣꯛꯁꯨꯀꯣ ꯑꯩ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯣꯏ ꯅꯨꯡꯁꯤꯅ ꯇꯣꯉꯥꯜꯂꯦꯕ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯍꯤꯡꯗꯣꯔꯤꯕꯁꯦ ꯄꯨꯟꯁꯤꯁꯦ 100 years ꯑꯣꯏꯔꯦ ꯏꯃꯥ ꯕꯕꯥ ꯍꯣꯏꯒꯤꯗꯤ ꯑꯣꯜꯃꯣꯁ 30-40 years ꯆꯪꯁꯤꯟꯈ꯭ꯔꯕꯅꯦ ꯑꯗꯨꯗꯤ ꯃꯣꯏꯅ ꯍꯥꯟꯅ ꯑꯩꯈꯣꯏꯗꯒꯤ ꯆꯠꯈꯤꯗꯧꯔꯤꯅꯤ ꯑꯩꯈꯣꯏꯅ ꯂꯩꯍꯧꯗꯧꯔꯤꯅꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒ ꯃꯣꯏꯒ ꯂꯩꯃꯤꯟꯅꯗꯧꯔꯤꯕ ꯆꯍꯤꯁꯦ ꯌꯥꯝꯕ ꯅꯠꯇꯦ ꯅꯠꯇ꯭ꯔꯥ ꯂꯩꯃꯤꯟꯅꯔꯤꯕ ꯉꯩ ꯃꯤꯀꯨꯞꯁꯤꯗ ꯅꯪꯒꯤ ꯅꯨꯡꯁꯤꯕꯗꯣ ꯐꯣꯡꯗꯣꯛꯑꯣ ꯍꯥꯏꯕ ꯀꯣꯟꯅ ꯆꯠꯈ꯭ꯔꯒ ꯐꯣꯡꯗꯣꯛꯄꯗꯣ ꯀꯥꯟꯅꯗꯦꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯗꯤ ꯅꯨꯡꯁꯤꯕꯁꯦ ꯍꯥꯏꯔ ꯈꯛꯇꯪꯅ ꯌꯥꯔꯕ ꯌꯥꯗꯦ ꯑꯗꯨꯗꯤ ꯃꯣꯏꯅ ꯄꯥꯝꯖꯕꯁꯦ ꯀꯔꯤꯅೋ ꯑꯩꯈꯣꯏ ꯇꯧꯕ ꯇꯥꯔꯦꯕ ꯃꯣꯏꯅ ꯄꯥꯝꯖꯕꯁꯦ ꯑꯩꯈꯣꯏꯒꯤ ꯑꯐꯕ ꯅꯠꯇ꯭ꯔꯣꯅꯦ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛ ꯄꯥꯕ ꯃꯔꯝ ꯃꯣꯛꯄ ꯅꯠꯇ꯭ꯔꯥ ꯃꯣꯏꯅ ꯍꯥꯏꯕ ꯏꯟꯕ ꯅꯪꯅ ꯈꯟꯕ ꯌꯥꯏꯑꯕ ꯅꯣꯏ ꯍꯧꯖꯤꯛ ꯃꯇꯝꯁꯤꯗ ꯑꯩꯅ ꯄꯥꯔꯇꯤ ꯆꯠꯀꯦ ꯍꯥꯏꯔꯒ ꯁꯨꯡꯌꯥ ꯌꯥꯕꯤꯗꯦ ꯑꯩꯅ ꯕꯔꯊꯗꯦ ꯄꯥꯔꯇꯤ ꯆꯠꯀꯦ ꯍꯥꯏꯔꯒ ꯁꯨꯡꯌꯥ ꯌꯥꯕꯤꯗꯦ ꯑꯩꯅ ꯀꯣꯏꯕ ꯆꯠꯀꯦ ꯍꯥꯏꯔꯒ ꯁꯨꯡꯌꯥ ꯌꯥꯕꯤꯗꯦ ꯑꯩꯈꯣꯏ ꯃꯥꯁꯦ ꯌꯥꯝ ꯐꯠꯇꯦ ꯑꯩꯈꯣꯏ ꯕꯥꯁꯦ ꯌꯥꯝ ꯐꯠꯇꯦ ꯃꯣꯏꯅ ꯌꯥꯗ꯭ꯔꯤꯕꯒꯤ ꯃꯔꯝ ꯂꯩꯕꯒꯤꯅꯦꯕ ꯅꯣꯏꯗꯣ ꯅꯨꯡꯁꯤꯕ ꯍꯦꯟꯃꯟꯕꯒꯤꯅꯦꯕ ꯈꯪꯕ꯭ꯔꯥ ꯃꯣꯏꯅ ꯍꯥꯏꯕꯁꯦ inꯊꯣꯛꯁꯦꯕ ꯑꯩꯃꯛꯀꯤ ꯄꯨꯟꯁꯤꯗꯅꯦ ꯑꯩꯁꯨ ꯁꯨꯃꯥꯏꯅ ꯑꯩꯁꯨ ꯌꯥꯝ ꯍꯥꯏꯗꯤ ꯄꯤꯛꯅꯤꯛꯀꯗ ꯌꯥꯝ ꯆꯠꯅꯤꯡꯉꯤꯅꯦꯕ everyone wants to go ꯆꯨꯝꯃꯤꯀꯣ ꯑꯗꯨꯗ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯁꯦ ꯌꯥꯝ ꯆꯠꯂꯛꯇꯦꯕꯀꯣ ꯁꯤꯒꯨꯝꯕꯁꯦ ꯑꯍꯥꯟꯕꯗꯗꯤ ꯑꯩꯁꯨ ꯅꯨꯡꯉꯥꯏꯔꯝꯗꯦꯕꯀோ ꯑꯗꯨꯕꯨ ꯀꯣꯟꯅꯗꯤꯅꯦꯀꯣ ꯑꯩꯅ ꯁꯨꯃꯥꯏꯅ ꯄꯤꯛꯅꯤꯛꯀꯨꯝꯕꯁꯦ ꯆꯠꯇ꯭ꯔꯕ ꯃꯇꯝꯗ ꯏꯃꯥꯟꯅꯕꯤꯅꯕꯨꯗꯤ ꯁꯥꯎꯋꯦꯀꯣ ꯇꯥꯔꯒꯁꯨ ꯃꯣꯏ ꯑꯟꯗꯔꯁꯇꯦꯟ ꯇꯧꯕꯤꯌꯦ ꯕꯤꯀꯣꯁ ꯗꯦ ꯑꯥꯔ ꯚꯦꯔꯤ ꯒꯨꯗ ꯑꯩꯒꯤ ꯐ꯭ꯔꯦꯟड्ꯁ ꯂꯣꯏꯅꯃꯛ ꯐꯩꯀꯣ ꯑꯗꯨꯕꯨ ꯑꯩꯅ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯩꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕꯀꯣ ꯑꯩꯁꯦ NCC ꯌꯥꯎꯖꯔꯛꯑꯦꯕꯀோ ꯀꯦꯝꯀꯨꯝꯕ ꯆꯠꯄꯁꯦ ꯌꯥꯝ ꯄꯥꯝꯃꯦꯕ ꯑꯗꯨꯅ ꯄꯔꯁꯣꯅꯦꯂꯤꯇꯤ ꯗꯦꯕꯂꯞꯃꯦꯟ ꯄꯤꯕꯤꯕ ꯃꯌꯥꯝ ꯂꯩꯕꯁꯤꯅꯀോ ꯑꯗ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯁꯦ ꯀꯦꯝ ꯐꯖꯕ ꯑꯃ ꯆꯠꯆꯒꯦ ꯍꯥꯏꯕꯗꯣ ꯐꯪꯗ꯭ꯔꯦꯕ ꯑꯗꯨ ꯀꯦꯝꯇꯨꯒꯤꯗꯃꯛꯇ ꯑꯩꯅ ꯀꯦꯝꯇꯨꯗ ꯃꯇꯝ ꯃꯥꯡꯒꯗꯕꯗꯣ ꯃꯥꯡꯗꯅꯕꯅ ꯍꯥꯟꯅ ꯃꯥꯡꯖꯧꯅꯅ ꯑꯩꯅ ꯂꯣꯏ ꯍꯣꯠꯅꯔꯝꯃꯤ ꯂꯥꯏꯔꯤꯛꯇꯒꯤ ꯑꯩ ꯇ꯭ꯋꯤꯁꯟ ꯃꯌꯥꯝ ꯂꯧꯕꯁꯤꯁꯨ ꯇ꯭ꯋꯤꯁꯟ ꯍꯥꯟꯅ ꯂꯣꯏꯅꯃꯛ ꯄꯨꯡꯒꯁꯦ ꯑꯅꯤ ꯂꯧꯁꯟꯗꯅ ꯍꯥꯟꯅ ꯄꯨꯂꯞ ꯑꯦꯚ꯭ꯔꯤꯊꯤꯡ ꯁꯦꯠ ꯑꯩꯅ 10 days ꯀꯦꯝ ꯆꯠꯈꯤꯕ ꯃꯇꯝꯗ ꯀꯩꯝꯇ ꯋꯥꯠꯇꯅꯕꯅ ꯂꯣꯏꯅꯃꯛ ꯁꯦꯠ ꯇꯧꯔ ꯊꯝꯖꯔꯕꯅꯦꯕ ꯂꯥꯁ ꯑꯋꯥꯔꯗ ꯑꯩꯒꯤ ꯄꯦꯔꯦꯟꯁꯅ ꯆꯠꯄ ꯌꯥꯔꯣꯏꯅ ꯍꯥꯏꯌꯦꯀꯣ ꯑꯩ ꯆꯠꯇꯦꯕ ꯀꯦꯝꯇꯣ ꯃꯔꯝꯗꯤ ꯑꯩꯅ ꯑꯩꯒꯤ ꯄꯦꯔꯦꯟꯁꯀꯤ ꯋꯥꯔꯗꯇꯣ ꯔꯦꯁꯄꯦꯛ ꯇꯧꯋꯦꯕ ꯑꯩ ꯀꯞꯄꯦꯕ ꯑꯩ ꯆꯠꯅꯤꯡꯕꯗꯣ ꯆꯠꯄ ꯐꯪꯗꯕꯒꯤ ꯕꯠ
ꯑꯩ ꯊꯃꯣꯏꯗ ꯄꯦꯟꯕ ꯐꯥꯎꯋꯦꯕ ꯑꯩ ꯏꯃꯥ ꯕꯕꯥꯅ ꯍꯥꯏꯕ ꯏꯜꯂꯤꯅ ꯍꯥꯏꯅ ꯅꯪꯅ ꯄꯦꯟꯊꯣꯛꯄ ꯉꯝꯒꯗꯕ ꯌꯥꯕ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯏꯜꯂꯒ ꯆꯠꯂꯒꯗꯤ ꯅꯪ ꯀꯌꯥꯝ ꯑꯐꯕ ꯃꯤ ꯑꯣꯏꯗꯣꯏꯅꯣ ꯑꯝꯇ ꯈꯟꯃꯤꯟꯅꯁꯦꯕꯀோ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯁꯤꯒ ꯂꯣꯏꯅꯅ ꯅꯪꯗꯤ ꯌꯥꯝ ꯑꯦꯅꯔꯖꯦꯇꯤꯛ ꯑꯣꯏꯔꯦꯅꯦ ꯄꯋꯥꯔ ꯄꯥꯏꯔꯦꯅꯦ ꯏꯃꯥ ꯕꯕꯥ ꯍꯣꯏꯗꯤ ꯁꯣꯟꯊꯔꯛꯑꯕꯅꯦ ꯑꯗꯨꯏ ꯃꯊꯛꯇ ꯃꯣꯏꯗꯤ ꯏꯃꯨꯡꯗꯨꯒꯤꯗꯃꯛꯇ ꯑꯋꯥꯠꯄ ꯃꯦꯟꯅꯅꯕꯅꯦ ꯍꯥꯏꯗꯅ ꯃꯣꯏꯗꯤ ꯄꯩꯁꯥ ꯇꯥꯟꯕꯒꯤ ꯃꯌꯥꯝ ꯆꯠꯂꯝꯗꯣꯏꯅꯦ ꯅꯠꯇ꯭ꯔꯥ ꯋꯥꯔꯤꯅꯦꯕ ꯏꯃꯥꯅꯒ ꯏꯃꯨꯡ ꯃꯅꯨꯡ ꯊꯕꯛ ꯁꯨꯕꯗ ꯋꯥꯔꯤꯕ ꯃꯌꯥꯝꯁꯦꯀꯣ ꯑꯗꯨ ꯇꯥꯔꯒꯗꯤ ꯅꯣꯏꯅ ꯀꯩꯗꯧꯕ ꯌꯥꯏ ꯅꯪꯅ ꯏꯃꯥ ꯕꯕꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯌꯥꯏꯕ ꯅꯪꯅ ꯉꯝꯖꯕ ꯂꯦꯚꯦꯜꯗ ꯏꯃꯥ ꯕꯕꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯌꯥꯏꯕ ꯏꯃꯥꯒꯤ ꯏꯟꯁꯥꯡ ꯁꯦꯝꯕꯗ ꯅꯪꯅ ꯃꯇꯦꯛ ꯑꯃ ꯌꯥꯎꯕꯗ ꯅꯪ ꯋꯥꯕ ꯁꯨꯛꯅꯠ ꯅꯠꯇꯦꯕ ꯏꯃꯥꯅ ꯂꯥꯏꯗꯨꯛ ꯊꯥꯗꯕ ꯃꯍꯨꯠꯇ ꯅꯪꯅ ꯊꯥꯕꯤꯕꯗ ꯋꯥꯕ ꯁꯨꯛꯅꯠ ꯅꯠꯇꯦꯕ ꯕꯕꯥꯒꯤ ꯊꯕꯛ ꯃꯇꯦꯡꯀꯃꯥꯏꯅ ꯄꯥꯡꯒꯅꯤ ꯅꯪꯅ ꯌꯨꯝꯗ ꯂꯩꯅ ꯍꯧꯖꯤক ꯂꯣꯛꯗꯥꯎꯟꯅꯤ ꯅꯠꯇ꯭ꯔꯅꯦ ꯑꯩꯅ ꯁꯤ ꯍꯥꯏꯗꯅ ꯅꯣꯏ ꯌꯦꯟ ꯉꯥꯅꯨ ꯂꯣꯏꯕ ꯌꯥꯏꯀꯣ ꯑꯗꯨꯕు ꯍꯩꯇ꯭ꯔꯒꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦꯀꯣ ꯌꯥꯝ ꯅꯥꯟꯅ ꯌꯦꯟ ꯉꯥꯅꯨ ꯂꯣꯏꯕꯤꯔꯒ ꯅꯪꯅꯁꯨ ꯍꯧꯖꯕ ꯆꯥꯗ꯭ꯔꯒꯕꯨꯗꯤ ꯀꯩꯁꯨ ꯀꯥꯏꯗ꯭ꯔꯦꯀꯣ ꯑꯇꯣꯞꯄ ꯄꯥꯝꯕꯩ ꯃꯌꯥꯝ ꯂꯩ ꯃꯇꯦꯡ ꯄꯥꯡꯕꯤ ꯑꯩꯅ ꯑꯃꯅꯤ ꯁꯨꯝ ꯍꯥꯏꯕꯅꯦꯀꯣ ꯁꯤꯗꯩꯁꯤꯗ ꯃꯥꯗꯤ ꯌꯦꯟ ꯉꯥꯅꯨ ꯂꯣꯏꯔꯦ ꯍꯥꯏꯗꯅ ꯃꯔꯨꯝ ꯀꯣꯛꯂꯛꯑꯒ ꯌꯣꯟꯕꯁꯨ ꯌꯥꯏ ꯅꯠꯇ꯭ꯔꯥ ꯁꯨꯃꯥꯏꯅ ꯌꯥꯝ ꯂꯩꯌꯦ ꯑꯩꯒꯤ ꯁꯥꯇ꯭ꯔ ꯁꯨꯃꯥꯏꯅꯒ ꯍꯣꯠꯅꯖꯕ ꯄꯩꯁా ꯇꯥꯟꯖꯕ ꯇ꯭ꯋꯤꯁꯟ ꯃꯆꯥ ꯃꯆꯥ ꯂꯧꯖꯕ ꯍꯧꯈ꯭ꯔꯕ ꯃꯤꯁ ꯑꯩ ꯇ꯭ꯋꯤꯁꯟ ꯇꯧꯔꯦ ꯑꯉꯥꯡ ꯑꯗꯨꯗꯨꯒ ꯍꯥꯏꯔꯛꯄ ꯁꯨꯃꯥꯏꯅ ꯑꯗꯨꯗꯒꯤ ꯂꯥꯏꯔꯤꯛꯁꯦ ꯅꯪ ꯐ꯭ꯔꯤ ꯇꯥꯏꯝꯗ ꯂꯥꯏꯔꯤꯛ ꯄꯥꯕ ꯁꯨꯃꯥꯏꯅ ꯅꯪꯅ ꯃꯤꯒꯤ ꯌꯨꯇ꯭ꯌꯨꯕ ꯌꯦꯡꯉꯒ ꯑꯩꯅ ꯊꯥꯒꯠꯂꯤꯁꯤꯁꯨ ꯅꯣꯏ ꯌꯦꯡꯉꯤꯅꯤꯀꯣ ꯑꯗꯨꯕꯨꯗꯤ ꯅꯣꯏ ꯀꯥꯟꯅꯕꯅꯤꯀꯣ ꯑꯇꯣꯞꯄ ꯃꯤꯅ ꯒꯦꯝ ꯁꯥꯟꯅꯕ ꯌꯦꯡꯉꯒ ꯅꯪꯅ ꯑꯃꯨꯛ ꯒꯦꯝ ꯁꯥꯟꯅꯔꯒ ꯅꯨꯃꯤꯠ ꯆꯨꯞꯄ ꯃꯇꯝ ꯃꯥꯡꯍꯟꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯅꯪꯅ ꯌꯨꯇ꯭ꯌꯨꯕꯇ ꯀꯥꯟꯅꯕ ꯚꯤꯗꯤꯑꯣꯁ ꯊꯤꯌꯣꯕ ꯇꯦꯛꯅꯣꯂꯣꯖꯤ ꯔꯤꯂꯦꯇꯦꯠ ꯍꯧꯖꯤꯛ ꯇꯦꯛꯅꯣꯂꯣꯖꯤꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯈꯪꯖꯤꯟꯕ ꯌꯥꯝ ꯃꯔꯨꯅꯦꯕꯀꯣ ꯑꯗꯨꯅ ꯊꯤꯌꯣꯕ ꯃꯈꯜ ꯌꯥꯝꯅ ꯍꯧꯖꯤꯛꯇꯤ ꯇꯦꯛꯅꯣꯂꯣꯖꯤꯗ ꯄꯪꯕ ꯃꯤꯁꯤ ꯇꯁꯦꯡꯅ ꯄꯪꯉꯕꯅꯤꯀꯣ ꯇꯦꯛꯅꯣꯂꯣꯖꯤ ꯍꯩ ꯃꯇꯤꯛ ꯍꯦꯟꯅ ꯑꯁꯤꯡꯕ ꯃꯤ ꯑꯣꯏꯗꯣꯏꯅꯤ ꯑꯗꯨ ꯁꯤꯁꯨ ꯁꯤ ꯑꯣꯏꯔꯦ ꯃꯌꯥꯝꯁꯤ ꯇꯧꯕ ꯌꯥꯏ ꯌꯦꯟ ꯉꯥꯅꯨ ꯂꯣꯏꯕ ꯇꯜꯂꯦ ꯍꯥꯏꯔꯁꯨ ꯏꯟꯖꯥꯡ ꯅꯥꯄꯤ ꯊꯥꯕ ꯌꯥꯏꯅ ꯒꯥꯔꯗꯦꯅꯤꯡ ꯃꯆꯥ ꯃꯆꯥ ꯇꯧꯕ ꯌꯥꯏ ꯂꯩ ꯃꯌꯥꯝ ꯊꯥꯗꯅ ꯌꯣꯟꯕ ꯌꯥꯏ ꯑꯗꯨꯅ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯅꯕꯨ ꯇꯟꯗ꯭ꯔꯕ ꯊꯕꯛꯀꯤ ꯊꯕꯛ ꯉꯥꯛꯇꯅꯦ ꯇꯟꯗ꯭ꯔꯕ ꯊꯕꯛꯀꯤ ꯊꯕꯛ ꯉꯥꯛꯇꯅꯦ ꯑꯗꯨꯅ ꯃꯇꯦꯡ ꯄꯥꯡꯕ ꯑꯃꯁꯨꯡ ꯅꯪꯅꯁꯨ ꯀꯩꯒꯨꯝꯕ ꯈꯔ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯠ ꯇꯧ ꯁꯤꯅꯦꯕ ꯃꯁꯥꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯈꯪꯕ ꯍꯥꯏꯁꯦ ꯈꯪꯕ꯭ꯔꯥ ꯗꯤꯄꯦꯟ ꯇꯧꯔꯒ ꯑꯗꯨꯝ ꯂꯩꯔꯣꯏꯁꯦꯕ ꯅꯪꯅ ꯅꯨꯡꯇꯤꯒꯤ ꯏꯃꯥ ꯑꯗꯨ ꯂꯩꯕꯤꯌꯨ ꯑꯆꯥꯄꯣꯠ ꯂꯩꯕꯤꯌꯨ ꯕꯕꯥ ꯑꯗꯨ ꯂꯩꯕꯤꯌꯨꯅ ꯍꯥꯏꯕꯒꯤ ꯃꯍꯨꯠꯇ ꯅꯪꯅ ꯁꯨꯃꯥꯏꯅ ꯃꯆꯥ ꯇꯧꯖꯔꯒꯗꯤ ꯅꯪꯒꯤ ꯃꯇꯝꯗꯨꯁꯨ ꯅꯪꯅ ꯇꯜꯂꯒ ꯇꯨꯝꯃꯒ ꯄꯨꯝꯃꯒ ꯂꯩꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯁꯤꯒꯨꯝꯕ ꯈꯔ ꯇꯧꯕꯁꯤꯅ ꯅꯪꯉꯣꯟꯗ ꯀꯥꯟꯅꯕ ꯅꯪꯉꯣꯟꯗꯁꯨ ꯅꯨꯡꯉꯥꯏꯕ ꯇꯨꯝꯕꯁꯦ ꯅꯨꯡꯊꯤꯟ ꯇꯨꯝꯕꯁꯦ ꯋꯥꯕꯅꯦꯀꯣ ꯅꯪꯉꯣꯟꯗꯁꯨ ꯅꯨꯡꯉꯥꯏꯕ ꯅꯪꯉꯣꯟꯗꯁꯨ ꯍꯛꯆꯥꯡ ꯐꯕ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛꯇꯁꯨ ꯀꯥꯟꯅꯕ ꯁꯨꯃꯥꯏꯅ ꯇꯧꯕꯅ ꯐꯩꯌꯦꯅ ꯊꯥꯖꯩꯌꯦꯕ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯁꯤꯌꯔ ꯇꯧꯅꯤꯡꯕꯒꯤꯅꯦꯕ ꯑꯩꯅ ꯇꯁꯦꯡꯅ ꯁꯤꯒꯤ ꯌꯨꯇ꯭ꯌꯨꯕ ꯑꯦꯀꯥꯎꯟꯁꯦ ꯍꯥꯡꯖꯔꯛꯏꯁꯦꯀꯣ ꯐꯔꯦ ꯑꯗꯨꯗꯤ ꯑꯣꯀꯦ ꯃꯊꯪꯗꯅꯦ ꯈꯪꯕ꯭ꯔꯥ ꯄꯨꯄꯨ ꯕꯣꯕꯣꯛ ꯍꯣꯏꯁꯦ ꯌꯥꯝꯅ ꯕ꯭ꯌꯨꯇꯤꯐꯨꯜ ꯒꯤꯐ ꯑꯣꯐ ꯒꯣꯗ ꯑꯩꯒꯤ ꯏꯁꯣꯔꯅ ꯄꯤꯕꯤꯕ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕ ꯒꯤꯐꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃꯅꯦꯕꯀꯣ ꯑꯗꯨꯅꯅꯦ ꯅꯨꯡꯁꯤꯒ꯭ꯔꯖꯥꯠꯅꯤꯀꯣ ꯄꯨꯄꯨ ꯕꯣꯕꯣꯛꯁꯦ ꯃꯣꯏꯒꯤ ꯃꯅꯥꯛꯇ ꯌꯥꯝ ꯇꯣꯏꯅ ꯂꯩꯌꯣꯕ ꯈꯪꯕ꯭ꯔꯥ ꯃꯣꯏꯅ ꯄꯥꯎꯇꯥꯛ ꯃꯌꯥꯝ ꯄꯤꯕꯤꯔꯝꯒꯅꯤꯕ ꯈꯪꯕ꯭ꯔꯥ ꯃꯣꯏꯒ ꯃꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯌꯣꯕ ꯃꯣꯏꯗꯤ ꯍꯧꯖꯤꯛ ꯌꯥꯝꯅ ꯋꯥꯔꯕ ꯁꯣꯜꯂꯕꯅꯦꯕ ꯃꯣꯏꯒꯤ ꯃꯤꯅꯣꯛꯇꯣ ꯌꯦꯡꯉꯒ ꯑꯩꯈꯣꯏꯅ ꯄꯦꯟꯊꯣꯛꯑꯒ ꯍꯤꯡꯕ ꯇꯝꯖꯦꯕꯀꯣ ꯄꯨꯄꯨ ꯕꯣꯕꯣꯛꯀ ꯀꯣ ꯑꯣꯀꯦ ꯑꯗꯨꯗꯤ ꯂꯥꯁ ꯂꯣꯏꯔꯝꯗꯥꯏ ꯄꯥꯔꯠꯁꯤꯗ ꯅꯣ ꯌꯣꯔ ꯁꯦꯜꯐ ꯇꯨ ꯒ꯭ꯔꯣ ꯌꯣꯔ ꯁꯦꯜꯐ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦꯀꯣ ꯅꯪ ꯅꯁꯥꯁꯦ ꯈꯪꯖꯧꯕ ꯅꯪ ꯅꯁꯥꯁꯦ ꯒ꯭ꯔꯣ ꯇꯧꯖꯅꯕꯒꯤꯗꯃꯛꯇ ꯅꯪꯅ ꯄꯥꯝꯖꯕ ꯂꯩꯖꯔꯝꯒꯅꯤꯕ ꯑꯩ ꯖꯒꯣꯏ ꯁꯥꯕ ꯄꯥꯝꯃꯤ ꯑꯩ ꯏꯁꯩ ꯁꯛꯄ ꯄꯥꯝꯃꯤ ꯑꯩ ꯂꯥꯏ ꯌꯦꯛꯄ ꯄꯥꯝꯃꯤ ꯃꯈꯜ ꯂꯩꯖꯩ ꯑꯩ ꯂꯥꯏꯔꯤꯛ ꯄꯥꯕ ꯄꯥꯝꯃꯤ ꯑꯩ ꯄꯕ꯭ꯂꯤꯛ ꯁ꯭ꯄꯤꯀꯤꯡ ꯄꯥꯝꯃꯤ ꯅꯪꯅ ꯄꯥꯝꯖꯔꯤꯕ ꯍꯤꯔꯝꯗꯨꯗ ꯅꯪꯅ ꯍꯦꯟꯅ ꯆꯥꯎꯈꯠꯅꯕ ꯊꯤꯖꯕ ꯇꯥꯔꯦ ꯍꯣꯠꯅꯕ ꯇꯥꯔꯦ ꯍꯧꯖꯤꯛꯇꯤ ꯐꯣꯟ ꯂꯩꯔꯕꯅꯤꯅ ꯐꯣꯟꯁꯤꯗ ꯄꯥꯛꯇꯅ ꯊꯤꯒꯗꯕꯅꯤꯀꯣ ꯑꯗꯨꯒ ꯑꯗꯨꯒꯤ ꯃꯊꯛꯇ ꯅꯪꯅ ꯍꯣꯠꯅꯗ꯭ꯔꯕ ꯎꯄꯥꯏ ꯂꯩꯇ꯭ꯔꯦꯀꯣ ꯂꯥꯏꯔꯤꯛ ꯄꯥꯕꯒꯤ ꯅꯤꯌꯣꯝ ꯇꯣꯉꯥꯟꯅ ꯂꯩꯀꯣ ꯀꯃꯥꯏꯅ ꯐꯣꯀꯁ ꯀꯥꯏꯗꯅ ꯄꯥꯒꯗ ꯉꯥꯏꯍꯥꯛꯇꯪ ꯄꯥꯔꯒ ꯃꯦꯁꯦꯁ ꯊꯥꯔꯛꯑꯝꯒꯗ꯭ꯔꯥ ꯐꯣꯟ ꯇꯧꯔꯛꯑꯝꯒꯗ꯭ꯔꯥꯅ ꯈꯜꯂꯒ ꯄꯥꯔꯗꯤ ꯌꯥꯔꯔꯣꯏꯕ ꯂꯥꯏꯔꯤꯛ ꯄꯥꯕꯒꯤ ꯚꯤꯗꯤꯑꯣꯗꯣ ꯑꯩ ꯅꯣꯏꯅ ꯄꯥꯝꯃꯒꯗꯤ ꯑꯩ ꯁꯦꯝꯒꯠꯆꯔꯛꯀꯦ ꯅꯣꯡꯃ ꯅꯣꯏ ꯃꯌꯥꯝꯒꯤꯗꯃꯛꯇ ꯀꯃꯥꯏꯅ ꯄꯥꯒꯗꯒꯦ ꯀꯌꯥꯝ ꯀꯨꯏꯅ ꯄꯥꯒꯗꯒꯦ ꯍꯥꯏꯕꯗꯣꯀꯣ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯦꯀꯣ ꯂꯥꯏꯔꯤꯛ ꯄꯥꯕꯁꯤꯗꯩꯗ ꯃꯇꯦꯛ ꯑꯃꯇꯪ ꯍꯥꯏꯖꯍꯧꯒꯦ ꯅꯨꯡꯇꯤꯒꯤ ꯂꯥꯏꯔꯤꯛꯁꯦ ꯃꯇꯦꯛ ꯑꯃ ꯇꯧꯔꯁꯨ ꯄꯨꯡꯈꯥꯏ ꯑꯃ ꯇꯧꯔꯁꯨ ꯃꯤꯅꯤꯠ 10 ꯑꯣꯏꯔꯁꯨ ꯅꯨꯡꯇꯤꯒꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯐꯣꯀꯁ ꯇꯧꯔꯒ ꯅꯨꯡꯇꯤꯒꯤ ꯄꯥꯕꯤꯌꯣꯕ ꯅꯣꯡꯃꯒꯤ ꯂꯥꯏꯔꯤꯛ ꯄꯥꯍꯧꯗꯕꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯕ ꯇꯝꯁꯦꯕ ꯂꯥꯏꯔꯤꯛ ꯄꯥꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯦ ꯅꯣꯏꯅ ꯇꯜꯂꯦ ꯊꯕꯛꯁꯦ ꯂꯥꯏꯔꯤꯛ ꯄꯥꯗꯣꯏ ꯁꯔꯨꯛꯄꯨꯗꯤꯅ ꯈꯟꯖꯔꯝꯕ ꯌꯥꯏꯀꯣ ꯐꯤ ꯁꯥꯅ ꯐꯤ ꯁꯥꯕ ꯂꯣꯏꯔꯒ ꯐꯤ ꯁꯥꯕ ꯀꯥꯏꯁꯤꯗꯤ ꯐꯤ ꯁꯥꯕ ꯃꯌꯥꯝ ꯌꯥꯎꯋꯤꯀꯣ ꯑꯩꯒꯤ ꯁꯥꯇ꯭ꯔ ꯃꯌꯥꯝꯗ ꯐ꯭ꯔꯤ ꯇꯥꯏꯝꯗ ꯄꯨꯡ 12 ꯒꯨꯝꯕ ꯌꯥꯝ ꯇꯨꯝꯅꯤꯡꯕ ꯃꯇꯝꯁꯦꯀꯣ ꯁꯨꯝꯕꯗ ꯐꯤ ꯁꯥꯕ ꯌꯥꯏ ꯐꯤꯁꯨ ꯁꯥꯏ ꯂꯥꯏꯔꯤꯛꯁꯨ パꯌꯥꯏꯑꯕ ꯅꯨꯡꯊꯤꯟ ꯋꯥꯏꯔꯝꯗ ꯐꯖꯅ ꯐꯝꯃꯒ ꯂꯥꯏꯔꯤꯛ ꯄꯥꯕ ꯌꯥꯏ ꯂꯥꯏꯔꯤꯛ ꯄꯥꯕꯒꯤ ꯅꯤꯌꯣꯝ ꯇꯣꯉꯥꯟꯅ ꯍꯥꯞꯆꯔꯛꯀꯦ ꯇꯣꯉꯥꯟꯕ ꯑꯃ ꯂꯩꯈ꯭ꯔꯦ ꯑꯗꯨꯗꯤ ꯅꯪꯅ ꯅꯁꯥꯁꯦ ꯈꯪꯖꯔꯒ ꯅꯪ ꯑꯗꯨꯗ ꯅꯁꯥꯁꯤꯅ ꯍꯣꯠꯅꯔꯒꯗꯤ ꯀꯩꯗꯧꯕꯒꯤ ꯅꯪ ꯑꯐꯕ ꯃꯤ ꯑꯣꯏꯔꯣꯏꯗꯣꯏꯅꯣ ꯑꯩ ꯈꯪꯉꯦꯕ ꯃꯅꯤꯄꯨꯔꯒꯤ ꯃꯤꯁꯤꯡꯁꯦ ꯇꯦꯂꯦꯟ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯩ ꯍꯥꯏꯕ ꯈꯪꯉꯦꯕ
ꯊꯥꯖꯧꯕ ꯅꯣꯏꯅꯅꯦ ꯍꯌꯦꯡꯋꯥꯏ ꯊꯣꯛꯂꯛꯄ ꯃꯇꯝꯗꯅꯦ ꯅꯪꯒꯤ ꯇꯣꯉꯥꯟꯕ ꯇꯦꯂꯦꯟ ꯃꯌꯥꯝꯗꯨꯅꯅꯦ ꯅꯪꯁꯦ ꯇꯣꯉꯥꯟꯅ ꯀꯌꯥꯝ ꯉꯥꯟꯕ ꯃꯤ ꯑꯣꯏꯍꯟꯒꯦꯗꯣ ꯍꯧꯖꯤꯛꯁꯦ ꯅꯪꯁꯦ ꯅꯁꯥꯅ ꯁꯦꯝꯖꯒꯗꯕꯅꯦꯕ ꯅꯪꯅ ꯁꯦꯝꯖꯗ꯭ꯔꯒꯗꯤ ꯅꯪ ꯍꯌꯦꯡ ꯉꯥꯟꯊꯣꯏꯕ ꯃꯤꯗꯣ ꯑꯣꯏꯕ ꯉꯝꯃꯣꯏꯗꯣꯏꯅꯦꯕ ꯐꯅ ꯃꯅꯨꯡꯗ ꯇꯦꯂꯦꯟ ꯌꯥꯎꯔꯒꯁꯨ ꯑꯗꯨꯅꯅꯦꯕ ꯂꯥꯏꯔꯤꯛꯇꯣ ꯍꯩꯇ꯭ꯔꯒꯗꯤ ꯅꯪ ꯀꯣꯟꯐꯤꯗꯦꯟꯁꯇꯣ ꯂꯥꯛꯑꯣꯏꯗꯣꯏꯅꯦ ꯄꯔꯁꯣꯅꯦꯂꯤꯇꯤ ꯗꯦꯕꯂꯞꯃꯦꯟ ꯉꯝꯃꯣꯏꯗꯣꯏꯅꯦꯕ ꯂꯥꯏꯔꯤꯛ ꯄꯥꯕ ꯑꯃꯁꯨꯡ ꯍꯣꯠꯅꯕ ꯇꯟꯗꯕ ꯀꯤꯗꯕ ꯑꯗꯨꯀꯥꯟꯗ ꯅꯪ ꯅꯁꯥꯁꯦ ꯀꯌꯥꯝ ꯐꯖꯕ ꯃꯤ ꯑꯃ ꯑꯣꯏꯔꯛꯀꯦ ꯌꯦꯡꯉꯣꯕ ꯈꯪꯕ꯭ꯔꯥ ꯑꯗꯨꯅ ꯁꯤꯗ I am in the process of becoming the best version of myself ꯑꯩ ꯏꯁꯥꯒꯤ best versionꯗ ꯀꯔꯝꯕ ꯃꯈꯜꯒꯤ ꯃꯤ ꯑꯝꯇ ꯃꯥꯟꯅꯗꯦꯀꯣ ꯈ꯭ꯋꯥꯏꯗꯒꯤ best ꯑꯣꯏꯕ versionꯗ ꯑꯩ ꯑꯗꯨ ꯉꯝꯅꯕꯒꯤ ꯑꯗꯨ ꯑꯣꯏꯖꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯒꯤ processꯇ ꯂꯩ ꯍꯥꯏꯕꯅꯦꯕ every single day ꯅꯪ ꯍꯣꯠꯅꯖꯒꯗꯕꯅꯦꯕ ꯌꯥꯏꯀꯣ ꯁꯨꯃꯥꯏꯅ ꯍꯣꯠꯅꯁꯤꯀꯣ ꯁꯨꯡꯁꯣꯏꯗꯅ ꯁꯨꯡꯂꯦꯞ ꯂꯦꯞꯇꯅ ꯍꯣꯠꯅꯕꯤꯌꯣ ꯑꯩ ꯅꯣꯏꯗ ꯊꯥꯖꯩꯌꯦ ꯅꯣꯏ ꯌꯥꯝ ꯐꯕ ꯃꯤ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯇꯁꯦꯡꯅ ꯊꯥꯖꯩꯌꯦ ꯂꯥꯏꯔꯤꯛꯀ ꯑꯗꯨꯝ ꯄꯥꯕ ꯑꯉꯥꯡ ꯃꯌꯥꯝ ꯎꯏꯀꯣ ꯌꯥꯝ ꯍꯔꯥꯎꯋꯦ ꯌꯥꯝ ꯄꯥꯖꯩ ꯑꯗꯨꯒ ꯉꯁꯥꯏꯗꯒꯤ ꯍꯥꯏꯖꯈꯤꯕ ꯃꯌꯥꯝꯁꯦ ꯏꯟꯕꯤꯌꯣꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯀꯩꯒꯨꯝꯕ ꯍꯦꯜꯞꯐꯨꯜ ꯑꯣꯏꯔꯒꯗꯤ ꯍꯥꯏꯗꯤ ꯃꯈꯥ ꯇꯥꯅ ꯁꯤꯒꯨꯝꯕ ꯚꯤꯗꯤꯑꯣ ꯄꯥꯝꯃꯒꯗꯤ ꯑꯗꯨꯝ ꯀꯃꯦꯟꯇ ꯍꯥꯏꯕꯤꯔꯛꯑꯣꯀꯣ ꯃꯦꯝ ꯃꯤꯁ ꯁꯨꯃꯥꯏꯅ ꯄꯤꯕꯤꯔꯛꯑꯣ ꯈꯣꯠꯂꯣ ꯀꯥꯏꯅꯀꯣ ꯑꯣꯀꯦ ꯑꯦꯅꯤꯋꯦꯁ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯇꯟꯒꯅꯨ ꯁꯥꯎꯒꯅꯨ ꯀꯥꯎꯒꯅꯨ ꯁꯤ ꯑꯍꯨꯝꯁꯦ ꯏꯜꯂꯣ ꯑꯗꯨꯒ ꯑꯆꯨꯝꯕꯒꯤ ꯂꯝꯕꯤꯗ ꯆꯠꯂꯒ ꯃꯥꯏ ꯄꯥꯛꯄ ꯃꯤ ꯑꯣꯏꯃꯤꯟꯅꯔꯁꯦꯀꯣ ꯑꯣꯀꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ